Moirang Kendragi Manung Channa Leba, Trong Laubida, Ngasi Nungtil Pung Baroga Minitararam Taba Matamda, Imphal Dagi Churachanpur Tamna Purakpa, Bharatiya Linfra Projects Limited Company Gi Thong Sanana Bapotlam Purakpa, Gari Marigi Manungda, Ani Ama Mai Thakhre, Loinana, Ani Amana Kalhore. Gari Sing Adu Thorakiba, Driver Sing na Fongdorakpada, Potlam Sing Adu, Sekmai Dagi Churachanpur Gi Singhatamna Puraknaba Lakibani. Moirang Police Station gi manung channa leiba Trong Laubigi Ibudau Nongpong Ningthau Apanba Apanbegi Mapada Maira Paibi Singna Thatlaga Gari Ani Mai Thadokibani. Mai Thakraba Gari Ani adugi registration number na AS25FC1704 amadi MN01AA3701 ni. Mai Chakhaudraba Gari Ani dugi number na MN04A9861 amadi AS25FC1838 Gari Mai Thabagi Pau Fangmadagi Moirang Police Station gi SDO OC Additional SP Operation L Amarjit amadi Additional SO Law and Order Satyam Takhelamam su laktuna yengsinki. Gari Mai Thabagi Pau Fangmadagi Central Force ki Casper Gari Anina Tidim Lambigi Trong Laubi Haurakpa Mapada Khamjinduna Achat Awok Sing Thingduna Apanba Kaya Piki. Thongdok Thokfamda RAF personnel kayasu laktuna miyamgi mob adu laksinaba hotnaki. Additional SP Operation amadi Additional SO Law and Order ga miyamga wari shanarba matungda potlam sing adu thanamlaga gari sing adudi Imphal tamna pukhibada yanaki. Jiri da ngasi chawraba irang ama hujik tholi aikoina jiri se shanti leina ingna sikna leiba adugumba Manipur aikoigi lamdam amani haina aikoina khallubadu haujing makoina jiri dasu Khanghaudana masagi pham da thabak sujaba mi phawba makoina hatokpa aduga maitai kayagi yum mai thadana hojik leifam chafam khangdana chendana khoirang khoisaungna dana awaba kaya mayokna riba se makoina asukki matik aikhoigi maitai da yamna nungai taba thodok thoaningdaba yum mai thaba hatpa tupa kaya tauriba se makoina maitai singda hanjin Hauduna Aikoibu Awaba Piriba, Asigumba, Yamna Nungaitaba Toto Kaya Tokriba se, Aikoi Landam Sida Ladiba, Maira Paibi, Singna, Lemna, Adi Makoibu, Minungsi Udinde, Makoigi Damata, Aikoi Karigumba Amata Makoigi Kudung Sabado, Pinning de, Maramaduna Ikoina, Nasi Moigi Damata Purakli Port as a Thomas de Ikoina, Paragatam. Posidi Kajatino Pusalapan. Port City, Thakhre driver sing si nan Manipuri aduga makoina sida escort tawraga purakpani aikoina escort tawraga purakliba se makoina di hai akoi di government gi order ni ithak thokpagi order ni duna yadabani hai riba se makoi su torbung yobangam gadaw nate adubu aikoi dadi makoina tritan tawi ngangi sai adu cookie sing dadi karigumba amata tawbangam de cookie na Burma ga more Fauna naba sugnuda thong saba matamda makoina lepaga yengaga lay haiba aduga aikoina khajikang moigi jaga da henjalluba matamdadi ai isa inaw nungsiraba chhatra chhatri kaya hatok pigi adugi aikoi se awaba kaya tana aikoi gi thamoi sida ngasi phawba koknamdana ngasi chahi hela ba se aikoi lairibani Asi phawbada ngasi Bharat Sarkar na ikoi gi damaktani haina karigumba amata tawidaba se masi aikoi yamna nungaitaba michang mikhai naibagi mawong manba thong ase aikoi na ngasi Bharat Sarkar da nungaitaba warauba thamjai ngasi maso ai media gi thongsa Nan Manipur se ma ke lam deina hage makhoi du kari lamdaino haibase mayam gi mop sina penjin badagi makoi aikoi moigi address adagi kai se koi kaimta khangba ngam hodre adu moi sep oiraga di satkre